ꯑꯉꯥꯡ ꯑꯅꯤ ꯃꯆꯥꯁꯤꯅꯅꯦ ꯑꯩꯉꯣꯟꯗ ꯁꯤꯗꯩꯗ ꯀꯀꯥ ꯑꯁꯤꯗ ꯅꯨꯄꯥ ꯕ꯭ꯂꯨ ꯁꯔꯠ ꯂꯤꯠꯄ ꯑꯃ ꯂꯩꯌꯦ ꯃꯥꯅ ꯑꯩꯈꯣꯏ ꯎꯔꯒ ꯃꯥꯒꯤꯁꯤ ꯂꯧꯊꯣꯛꯑꯒ ꯌꯦꯡꯍꯜꯂꯦ ꯍꯥꯏ ꯀꯣ ꯑꯗꯨ ꯑꯩꯈꯣꯏ ꯃꯥꯅ ꯑꯉꯥꯡ ꯑꯅꯤꯁꯤ ꯇꯝꯕ ꯃꯥꯁꯤ ꯆꯦꯟꯒꯦ ꯇꯧꯋꯦ ꯁꯣꯝ ꯅꯥꯀꯟꯗ ꯑꯍꯟ ꯑꯃ ꯁꯣꯝꯗ ꯆꯠꯂ ꯑꯩ ꯁꯣꯝꯗ ꯆꯠꯂ ꯐꯥꯕꯅꯦ ꯃꯥꯗꯁꯨ ꯅꯠꯇꯦ ꯂꯩꯔꯤ ꯑꯩꯈꯣꯏꯗꯁꯨ ꯕꯦꯡꯒꯣꯂꯤꯅꯦ ꯁꯤꯗꯤ ꯂꯦꯝꯅ ꯇꯣꯛꯄ ꯌꯥꯔꯣꯏ ꯅꯪ ꯁꯨꯃꯥꯏꯅ ꯂꯦꯝꯅ ꯇꯣꯛꯀꯨꯞꯁꯦ ꯑꯩꯈꯣꯏꯅ ꯐꯨꯔꯒ ꯁꯨꯃꯥꯏꯅ ꯊꯥꯗꯣꯛꯈꯤꯅꯤ ꯃꯇꯨꯡ ꯃꯥ ꯑꯩꯈꯣꯏꯕꯨ ꯇꯦꯝꯊꯤꯡꯅꯔꯛꯀꯅꯤ ꯀꯔꯤ ꯇꯦꯝꯊꯤꯡꯕ ꯑꯗꯨꯅ ꯅꯪ ꯉꯁꯤꯗꯤ ꯂꯦꯝ ꯊꯥꯕ ꯌꯥꯔꯣꯏ ꯇꯦꯝꯊꯤꯡꯕꯒ ꯃꯇꯤꯛꯁꯨ ꯊꯣꯛꯑꯣꯏꯗꯦ ꯅꯪ ꯂꯦꯝ ꯊꯥꯔꯣꯏ ꯐꯖꯅ ꯃꯁꯛ ꯃꯃꯥꯏ ꯃꯃꯤꯡꯒ ꯂꯧꯔꯒ ꯅꯪ ꯅꯃꯤꯡ ꯍꯥꯏꯌꯣ ꯑꯔꯨꯟ ꯀꯨꯃꯥꯔ ꯑꯔꯨꯟ ꯅꯪꯒꯤ ꯁꯔꯅꯦꯝꯗꯤ ꯑꯔꯨꯟ ꯗꯥꯁ ꯅꯪ ꯀꯩ ꯂꯝꯗꯩꯅꯣ ꯂꯧꯍꯧꯔꯒ ꯑꯝꯇ ꯃꯐꯝ ꯃꯃꯥ ꯊꯤꯅꯕꯤ ꯁꯦꯔꯧꯗꯒꯤ ꯅꯪ ꯀꯩꯗꯧꯕꯩ ꯂꯥꯛꯏꯅꯣꯕ ꯃꯅꯤꯄꯨꯔꯁꯤꯗ ꯃꯤꯃꯤ ꯌꯣꯜꯂꯦ ꯍꯥꯏꯔꯤꯅꯦ ꯊꯕꯛ ꯇꯧꯔꯤ ꯀꯩ ꯊꯕꯛꯅꯣꯕ ꯂꯥꯏꯟ ꯆꯦꯜꯂꯤ ꯃꯤꯃꯤ ꯂꯥꯏꯟ ꯆꯦꯜꯂꯦ ꯀꯩ ꯂꯥꯏꯟꯅꯣꯕ ꯃꯤꯃꯤꯒꯨꯝꯕꯒꯤ ꯑꯗꯨꯒꯤ ꯃꯤꯃꯤ ꯌꯣꯟꯕꯒꯤ ꯀꯅꯥꯏ ꯃꯈꯥ ꯇꯧꯔꯤꯅꯣ ꯑꯩ ꯀꯩꯅꯣ ꯑꯁꯤ ꯀꯣꯅꯨꯡꯃꯥꯡꯒꯤ ꯊꯕꯛ ꯇꯧꯔꯤ ꯇꯣ ꯁꯤꯗꯕꯨ ꯅꯪ ꯉꯥꯏꯈꯣ ꯅꯤꯁꯥ ꯄꯥꯟꯕ ꯃꯤ ꯅꯠꯇꯦ ꯃꯥ ꯅꯤꯁꯥ ꯆꯥꯕ ꯃꯤ ꯅꯠꯇꯦ ꯀꯣꯅꯨꯡꯃꯥꯡꯒꯤ ꯃꯄꯨꯅꯦꯕ ꯊꯕꯛ ꯇꯧꯔꯤꯁꯦ ꯃꯥ ꯅꯤꯁꯥ ꯆꯥꯕ ꯃꯤꯗꯤ ꯅꯠꯇꯦꯕ ꯅꯪ ꯋꯥꯈꯟꯗꯣ ꯀꯩꯅꯣ ꯅꯪ ꯌꯥꯝ ꯐꯖꯕ꯭ꯔꯥꯕ ꯅꯪ ꯋꯥꯈꯟꯗꯨꯕ ꯅꯪ ꯋꯥꯈꯟꯗꯣ ꯀꯩ ꯑꯣꯏꯅ ꯈꯟꯒꯦꯕ ꯑꯩꯈꯣꯏ ꯅꯨꯄꯤ ꯂꯩꯔꯤꯕ ꯂꯝꯗꯝꯁꯤꯗ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤꯡꯁꯦ ꯌꯣꯜꯂꯦꯅ ꯈꯟꯕ꯭ꯔꯥꯕ ꯍꯣꯏ ꯇꯧꯅꯨ ꯀꯣ ꯅꯨꯄꯤ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯑꯣꯏꯒꯅꯤꯅ ꯈꯟꯒꯅꯨ ꯀꯣ ꯅꯪ ꯏꯆꯩ ꯆꯥꯅꯤ ꯅꯪ ꯍꯥꯠꯇꯣꯛꯀꯅꯤ ꯅꯪ ꯀꯥꯔ ꯃꯅꯨꯡꯗꯗꯤ ꯐꯥꯗ꯭ꯔꯤꯁꯤ ꯃꯥ ꯑꯃꯁꯨ ꯂꯩ ꯃꯄꯥꯟꯗꯤ ꯑꯣꯏꯗꯣꯏꯔꯥ ꯂꯝꯐꯦꯜ ꯑꯗꯥꯏꯗꯤ ꯑꯣꯏꯗꯣꯏꯔꯥ ꯑꯃꯁꯨ ꯗꯥꯅꯣ ꯇꯧꯕ ꯑꯃ ꯍꯦꯛ ꯂꯥꯛꯏ ꯐꯖꯔꯤꯕ ꯅꯤꯄꯥꯁꯦ